ngasi ELITETV gi akhanaba program masida punsiba angom sana miyam taram no sari minungsi hariba web series asigi akoi artist sing se amtang miyam da saktak sege akoi gi Mangalngamba Thingujam amadi akoi Keisham Sania Malem Ningthoujam Lakleba October ke tang kuni thoya sida Numidang waramgi pung 3 makhai taba matamda MINUNGSI hariba web series asi akhoi oza Shanjit Rajkumar gi YouTube channel da sungsoi soidana release tawjaragani mayamna sungsoi soidana miyeng tabiyo hauji web series minungsi hariba sida akoi gi artist sing na lobby ba role sing do kai character gi role loge habdum tang mayam da khan biwa aina lawjariba role je aije student ama oye aduga aigi mingsina nungsi haina thole aduga aije fashion designing da ngawba nupim cham khak oidoine adumaina lawje aina lawjariba loan asina koi octo driver am ge loan ne octo driver ma oi batara ka su koi lekai gi station singbo aina mating pangbiba ama gama nusinaba gi da aina mating pangba ama character ama lawjaraga aigi seki hariba mingji si kaujaraga aina minungsi hariba web series se lawjariba role se hujiki student amadi oreko aduga hujiki matamda hujiki irang sida dum tauba nupi aduga adum khungangi di oraga adum yumda gumba leba phanika selaga yam chamna di leiba aduga mapan hek thogla aga na hujik matamgi irang kahani dance to adum hujik adum adu anmai dum irang da adum taubi nupi gumba sumai sai aduga koi hojik Manipur da web series mayam am nami adu minungsi hariba sida koi kai karamba khenaba leiba ge habdum tang habiro khoige minungsi sida ngasagi topa series mayam atopa mayam am sulai ko puthorpa mayam atopa gi asigi series mayam sida di dum ayambana romance kumba da dum best taweba do khoigi sida di friendship ta su best oina tawe friendship rom doina chatle aduga adum amaga ngasagi aina men haiza targa su adum leijriba akhoi sigi kanozida college sida yarba singsigi adum character amma moigi piriba singse sida amma moigi wari amma tongana pijaiba dum amma da main oina pulap chatpase asije chatte akhoi oina di amma moigi amma leijriba role singsida loimak wari singsi amma loimak pibiye asmain tawraga ngasagi atopa series singida dum romance lomda sum chatpa adum ngakta thengneiba dumaina ado akhoi sidadi adumaina su pide adum friendship lomda su helaga minungsi se karamba mawngda kamaina phange haibadusu sida utle koi gi minungsi hariba web series asida akoi gi isai sana logiba khwadagi nungai jere adi khwadagi phajagi pakyaba adugi bati amtang aina khwadagi nungai gi de aina pamjagi na khanjaba kenoje dialogue se ko aina ngasagi nupa imanaba mana magi mamanaba mase ngonda approach talkpa je aina yaning da bai tar mase cheluba nupi cheluba nupa oidune ba ada aisna pamdaba mase pamdabagi aina monda ngangma matang ma yawge mon mamanaba sidoina nupa ne cheluba nupi pamdabdo adumaina aisu cheluba nupa pamde khangaba aina khwaidagi nungagiba sin matek haragadi akoina lekai ibungse akoina season na thokpiba haitare akoina moidagi kanabaguma lawthokpibado aduga kanaba lawthokpado lorakanda haidi moigi kanabam da lektrakanda akoina ga yamna chiraga ngangbudo adugi tarke do sum phamina zega punje kainga harakpadaga ma gani noiga phamina basal lemde kaiga adu tagzak aigidi awa nungai bas nungai ma thane gidi ado aina sum maya hena pamna tawgiba darom jawe si tawjrake si daro se khoi atena te khoi gi aigi laikai inok pai tare ma na mai mama na bitu una chasi haiba ado da aina aiju imana bani hayo ya ma korkanu ga haraga toraga chamina gi bai tare unaba adu dogi daro khoi gi fast food to jawra kanda tawgiba daro ma sang thang nai tawjar toise morning evening amajidi inis khra suan boire aduga akhoi gi nusiraba akhoi artist sing na akhoi gi series sin namada khwaidagi wakhiba matek akhoi yawirang mane khalle hariba matek to adum tanga mayam dang tang takpiramuba khoi gi awa katang gi di hangbire du khoi awa nungai ba ani makki oina ina haijarage haibde khoi gi awa hairage khoi naisin nam yawgi ba aina okto thobagi sin nama yawe naisin sida
ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯁꯦ ꯒꯥꯔꯤ ꯊꯧꯕ ꯍꯩꯔꯝꯃꯔꯣꯏꯗ꯭ꯔꯥ ꯈꯟꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏꯑꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯩꯅ ꯒꯥꯔꯤ ꯊꯧꯕꯁꯦ ꯇꯣꯡꯉꯨ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕꯁꯦ ꯑꯗꯣ ꯑꯩ ꯔꯤꯍꯥꯔꯁꯦꯜ ꯇꯧꯋꯦꯕ ꯃꯣꯏ ꯃꯃꯥꯡꯗ ꯊꯧꯋꯦꯕ ꯊꯧꯕ ꯀꯥꯟꯁꯤꯗ ꯃꯣꯏꯅ ꯑꯩꯁꯦ ꯊꯧꯕ ꯍꯩꯔꯦ ꯈꯪꯉ ꯀꯥꯟꯗꯗꯤ ꯌꯥꯎꯋꯦꯕ ꯑꯗꯨ ꯀꯥꯟꯗ ꯃꯣꯏꯅ ꯍꯩꯔꯝꯃꯣꯏ ꯈꯟꯕ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯒ ꯑꯣꯏꯕ ꯀꯥꯟꯁꯤꯗ ꯊꯦꯡꯖꯤꯜꯂꯛꯄꯁꯤꯗ ꯃꯌꯥꯝ ꯋꯥꯅꯕꯗꯣ ꯑꯗꯨ ꯋꯥꯏꯑꯦ ꯑꯗꯨꯝ ꯃꯉꯥꯏꯔꯦ ꯑꯩꯅ ꯋꯥꯔꯤꯁꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡ ꯃꯌꯥꯝ ꯄꯨꯟꯃꯤꯟꯅ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯁꯤ ꯃꯇꯥꯡꯗ ꯁꯤ ꯇꯧꯁꯤ ꯈꯣꯠꯁꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀꯧꯕ ꯁꯤꯟ ꯑꯃꯁꯨ ꯌꯥꯎꯋꯦꯕ ꯆꯥꯛꯀꯧꯕ ꯁꯤꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯆꯥꯛꯀ ꯊꯣꯡꯉ ꯑꯩꯈꯣꯏ ꯇꯧꯔꯒ ꯂꯥꯡꯃꯤꯟꯅꯔꯒ ꯃꯌꯥꯝ ꯆꯥꯛ ꯀꯧꯃꯤꯟꯅꯈꯤꯕꯗꯣ ꯑꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁꯤꯟ ꯑꯃ ꯑꯣꯏꯈꯤꯌꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯋꯥꯕꯁꯦ ꯄꯥꯛꯅ ꯌꯥꯎꯈꯤꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯗꯤ ꯅꯥꯏꯠ ꯁꯤꯟ ꯀꯩꯀꯥꯁꯨ ꯑꯝꯇ ꯌꯥꯎꯈꯤꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯅ ꯉꯥꯏꯍꯥꯛ ꯋꯥꯕ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤꯗꯤ ꯀꯣꯂꯦꯖꯇ ꯅꯝꯕ ꯃꯇꯦꯛ ꯑꯃ ꯌꯥꯎꯋꯦ ꯅꯝꯕꯁꯤꯗ ꯑꯩꯒꯤ ꯗꯥꯏꯂꯣꯛꯁꯦ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯕ ꯑꯗ ꯑꯣꯖꯥꯗꯁꯨ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯑꯗꯨꯒꯤ ꯃꯇꯦꯛꯇꯣ ꯈꯛꯇꯅꯦ ꯑꯩꯒꯤꯗꯤ ꯑꯋꯥꯕ ꯀꯩꯁꯨ ꯌꯥꯎꯈꯤꯗ꯭ꯔꯦ ꯑꯩꯅ ꯋꯦꯕ ꯁꯤꯔꯤꯁꯁꯦ ꯅꯝꯃꯛꯄꯗ ꯅꯨꯡꯉꯥꯏꯈꯤꯗꯕ ꯍꯥꯏꯁꯦ ꯗꯥ ꯁꯤꯀꯤꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯅꯥꯏꯠ ꯁꯤꯟꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯅꯨꯄꯤꯁꯨ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯤ ꯂꯝꯁꯨ ꯌꯨꯝꯗꯒꯤ ꯍꯥꯏꯗꯤ ꯌꯨꯝꯗꯒꯤ ꯂꯥꯞꯅ ꯂꯥꯛꯑꯒ ꯑꯣꯖꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕ ꯌꯥꯝ ꯊꯦꯡꯖꯜꯂꯛꯄꯗꯣ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤ ꯉꯥꯛꯇꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯍꯟꯕꯒꯤꯁꯨ ꯑꯃꯨꯛ ꯈꯟꯗ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕꯁꯨ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯐꯠ ꯐꯠꯀ ꯇꯧꯔꯒ ꯗꯥꯏꯂꯣꯛꯇ ꯇꯥꯎ ꯌꯥꯗꯕꯅꯤ ꯌꯥꯝ ꯋꯥꯕ ꯅꯨꯃꯤꯗꯥꯡꯁꯨ ꯑꯣꯏꯕꯒꯤ ꯌꯨꯝꯗ ꯀꯩ ꯍꯥꯏꯅꯅꯤ ꯃꯤꯅ ꯀꯩ ꯍꯥꯏꯅꯅꯤ ꯈꯣꯠꯅꯤ ꯈꯟꯕꯒꯤꯁꯨ ꯑꯃꯨꯛ ꯌꯥꯝ ꯋꯥꯕꯁꯨ ꯑꯃꯨꯛ ꯊꯦꯡꯅꯩ ꯑꯗꯨꯗꯒꯤ ꯈꯪꯗꯦꯗ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯄꯤꯒ ꯑꯣꯏꯕꯒꯤꯁꯨ ꯄꯥꯈꯠꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯃꯤꯡ ꯑꯣꯏꯅ ꯇꯧꯕꯅꯤꯅ ꯑꯗꯨꯝ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕꯁꯦ ꯑꯗꯨꯝ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯛꯑꯀꯥꯟꯁꯤꯗ ꯍꯥꯏꯗꯤ ꯃꯤ ꯄꯨꯜꯂꯛꯄ ꯍꯥꯏꯁꯤꯗꯕꯨ ꯋꯥꯈꯜ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯦꯛ ꯇꯧꯃꯤꯟꯅꯕꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯤ ꯊꯦꯡꯕꯩꯗꯤ ꯄꯨꯂꯞ ꯄꯨꯟꯅ ꯑꯗꯨꯗꯤ ꯑꯗꯨꯝ ꯊꯦꯡꯃꯤꯟꯅꯗꯣꯏꯅꯤꯗ ꯑꯗꯨꯗ ꯂꯥꯛꯏꯕ ꯄꯨꯂꯞꯇꯣ ꯑꯗꯨꯗ ꯁꯨꯝ ꯃꯤꯒꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯄꯥꯝꯖꯅ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯝꯖꯅ ꯊꯣꯛꯆꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯗ ꯍꯥꯏꯗꯤ ꯇꯧꯃꯤꯟꯅꯔꯤꯕ ꯄꯨꯜꯂꯤꯕ ꯒ꯭ꯔꯨꯞꯈꯩꯗꯨꯅ ꯍꯥꯏꯗꯤ ꯊꯧꯅꯥ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯃꯤ ꯑꯃꯅ ꯕꯤꯠ ꯂꯩꯇꯅ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯌꯥꯝꯅ ꯇꯟꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯗꯤ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯁꯤꯁꯨ ꯇꯜꯂꯛꯄ ꯇꯥꯕꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯃꯣꯏꯅꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯕꯤꯠ ꯍꯟꯕꯒ ꯌꯥꯎꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯒ ꯅꯨꯄꯤꯁꯨ ꯑꯣꯏꯕꯒꯤ ꯑꯃ ꯃꯊꯦꯡꯗ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯍꯣꯏ ꯑꯗꯨꯒꯤ ꯁꯤꯟꯗꯨꯝꯗꯤ ꯑꯗꯨꯝ ꯈꯔ ꯋꯥꯒꯤ ꯌꯨꯝꯗꯒ ꯌꯥꯝ ꯊꯦꯡꯅꯒ ꯌꯧꯋꯦꯕꯀꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕꯒꯤꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯄꯨꯜꯂꯒ ꯑꯃꯒꯤ ꯐꯥꯒꯤꯃꯨꯛ ꯇꯥꯅꯤ ꯑꯃꯃꯨꯛ ꯇꯥꯅꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯟꯒꯤ ꯍꯧꯖꯤꯛꯇꯤ ꯄꯨꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯅ ꯀꯔꯤ ꯀꯝꯗꯧꯅ ꯀꯃꯥꯏꯅ ꯇꯧꯅ ꯍꯦꯟꯅ ꯃꯁꯛ ꯐꯖꯍꯟꯒꯗꯒꯦ ꯍꯥꯏꯕꯁꯤ ꯁꯤꯃ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯣꯠꯅꯕꯤꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯝꯇꯪ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯐꯣꯟꯗ ꯀꯩꯗ ꯑꯗꯨꯝ ꯃꯌꯥꯝ ꯎꯕꯤꯔꯝꯅꯤ ꯑꯇꯣꯞꯄ ꯁꯦꯔꯤꯁ ꯃꯌꯥꯝ ꯑꯃꯗꯣ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯄꯨꯂꯞ ꯌꯦꯡꯕ ꯌꯥꯗꯕ ꯃꯇꯥꯡꯁꯨ ꯌꯥꯎꯋꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗꯗꯤ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯄꯨꯂꯞ ꯌꯦꯡꯃꯤꯟꯅꯔꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯗꯅ ꯑꯗꯩꯗꯤ ꯁꯣꯁꯥꯏꯇꯤꯗ ꯃꯦꯁꯦꯖ ꯄꯤꯕ ꯌꯥꯕ ꯄꯣꯠ ꯑꯃ ꯑꯣꯏꯅ ꯂꯥꯛꯀꯅꯤꯕ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕ ꯑꯦꯄꯤꯁꯣꯗꯇꯒꯤꯗꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯒꯤ ꯁꯤꯟ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯀꯣꯃꯤꯠꯇ ꯑꯣꯏꯔꯒꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯍꯦꯟꯅ ꯅꯣꯛꯍꯟꯕ ꯉꯝꯕ ꯑꯗꯨꯒ ꯃꯌꯥꯝꯕꯨ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯉꯝꯕꯒꯤ ꯑꯦꯄꯤꯁꯣꯗ ꯑꯣꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯩꯉꯣꯟꯗꯁꯨ ꯂꯩ ꯑꯗꯨꯒ ꯂꯥꯛꯁꯨ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯉꯥꯎꯁꯤꯟꯅꯔꯒ ꯑꯗꯨꯝ ꯏꯔꯥꯡ ꯂꯥꯡꯉꯒ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯣ ꯑꯗꯨꯝ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯍꯧꯖꯤꯛ ꯄꯥꯔꯠꯅꯔꯁꯨ ꯑꯩꯒꯤ ꯂꯩꯇ꯭ꯔꯤꯀꯣ ꯑꯗꯣ ꯄꯥꯔꯠꯅꯔꯁ ꯂꯩꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯧꯔꯒ ꯈꯣꯠꯂꯒ ꯇꯧꯔꯛꯀꯗ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯣꯖꯥꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯧꯖꯤꯛ ꯃꯤꯅꯨꯡꯁꯤ ꯍꯥꯏꯔꯤꯕ ꯁꯤꯔꯤꯁ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯡꯁꯤꯗ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏ ꯑꯃꯒ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯈꯪꯉꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯁꯤꯔꯤꯁ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤ ꯃꯔꯤꯒꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯩꯈꯣꯏꯒꯤ ꯁꯤꯟꯁꯤꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯕꯤꯕ꯭ꯔꯥ ꯑꯗꯨꯝꯇꯪ ꯈꯨꯝꯕꯤꯔꯛꯎꯕ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯗꯤ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯔꯦꯛꯇꯔꯁꯤ ꯑꯣꯏꯔꯒꯗꯤ ꯃꯤꯇꯩ ꯅꯤꯉꯣꯜ ꯑꯃꯒꯤ ꯀꯦꯔꯦꯛꯇꯔꯗꯤ ꯂꯧꯕ ꯃꯥꯁꯦ ꯇꯥꯡꯈꯨꯜ ꯅꯤꯉꯣꯜꯅꯦꯕ ꯇꯥꯡꯈꯨꯜ ꯆꯅꯨꯔ ꯍꯥꯏꯇꯥꯔꯦꯅꯦ ꯇꯥꯡꯈꯨꯜ ꯅꯨꯄꯤꯅꯦ ꯑꯗꯣ ꯐꯨꯔꯨꯞꯀꯤꯗꯤ ꯌꯥꯎꯃꯤꯟꯅꯩ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯃꯔꯛꯇ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕ ꯑꯦꯄꯤꯁꯣꯗꯇꯁꯨ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯎꯔꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯁꯤꯅ
ꯃꯁꯥꯒꯤ ꯑꯗꯨꯝ ꯐꯨꯔꯨꯞꯀꯤ ꯃꯤ ꯑꯣꯏꯅ ꯁꯥꯔꯁꯨ ꯑꯩꯈꯣꯏ ꯃꯤꯅꯨꯡꯁꯤ ꯍꯥꯏꯔꯤꯕꯅꯤꯅ ꯖꯥꯇꯤ ꯑꯃꯒ ꯅꯨꯡꯁꯤꯅꯕꯒꯤ ꯁꯥꯅ ꯑꯣꯏꯔꯛꯄꯁꯨ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯕꯁꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯤ ꯀꯔꯤꯒꯤ ꯊꯣꯜꯂꯤꯅꯣ ꯍꯥꯏꯕꯗꯨ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎ ꯃꯤꯅꯨꯡꯁꯤ ꯍꯥꯏꯅ ꯊꯣꯜꯂꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯔꯨꯞꯁꯤꯡꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯅꯕ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯗꯣꯛ ꯍꯪꯖꯤꯟ ꯇꯧꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀꯧꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯑꯩꯈꯣꯏ ꯃꯔꯨꯞ ꯑꯃꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯥꯏꯒꯠꯅꯗꯨꯅ ꯆꯥꯛ ꯀꯧꯕꯤꯕ ꯑꯁꯤꯗꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯔꯤꯕ ꯋꯦꯕ ꯁꯤꯔꯤꯁꯁꯦ एपिसोड 1ꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯔꯤꯂꯤꯁ ꯇꯧꯕꯤꯔꯦꯅ ꯇꯥꯛꯄꯤꯔꯦ ꯑꯗꯣ ꯑꯩꯈꯣꯏ एपिसोडꯁꯦ ꯀꯌꯥꯃꯨꯛ ꯀꯃꯥꯏ ꯇꯧꯅ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯕꯤꯒꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯏꯄꯤꯁꯣꯗꯁꯦ 7 ꯐꯥꯎꯗꯤ ꯑꯗꯨꯝ ꯑꯣꯖꯥꯅ ꯏꯔꯒ ꯊꯝꯃꯦ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯃꯥꯏꯅ 7 ꯐꯥꯎꯗꯤ ꯂꯥꯛꯀꯅꯤꯅ ꯑꯗꯨꯝ ꯂꯩꯖꯩꯕ ꯑꯗꯣ ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯀꯣꯛꯇ ꯂꯣꯏ ꯂꯩꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯐꯖꯅ ꯍꯥꯏꯕꯤꯗ꯭ꯔꯤꯕ ꯋꯥꯔꯤꯁꯦ ꯑꯗꯨꯅ ꯑꯁꯤ 7 ꯐꯥꯎꯗꯤ ꯍꯥꯏꯖꯔꯒꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ELITETVꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯑꯣꯏꯅ ꯄꯨꯊꯣꯛꯂꯤꯕ ꯃꯤꯅꯨꯡꯁꯤ ꯍꯥꯏꯔꯤꯕ ꯋꯦꯕ ꯁꯤꯔꯤꯁ ꯑꯁꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯃꯗꯤ ꯑꯅꯧꯕ ꯑꯥꯔꯇꯤꯁꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯃꯤꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯁꯍଯꯣग ꯄꯤꯅꯕꯤꯌꯨ ꯑꯃꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ